Mayam Krumjari Piki channel Pothaminasi KHANGMINASI channel sina Sangnaina video thagas chanabu hona jabasi yamna wai ngamjadi haitare maramdi mamang dusai thamjabudini ay yum semgat sagasaba lotion jadri duga maru oina studio masu semna ba yam kan hona jabani mayam sina maram oraga matam chana video thagat pasi ngamjadaba adubo Sajibu tha sigi maru oiba khara ai panjaramge habidi sajibu tha sidagi koi meitei gi oinadi sajibu tha dagi hobani na sahi hobu oibani na ko nu sajibu tha sidi horaga tha khuding gi oina tha dugi maru oiba khara khara dum ai tha khuding gi thamjage hetare mamang da rasipol da sajibu tha gi maru oiba khara ai video am semjarakani habadu adum nang da bai tare adu ngasi si adum ngaktang ai tumba hogolak podagi hongna khara ngana semdok charaga video si dum mayam da yam ten tak na thamjage yam sangjaro video ji tha khuding gi oina sajibu tha gi maru oiba mathang kalen tha da mu kalen tha hek yorop kalen tha gi maru oiba adumaina koi meidei tha si gi oiba maru oiba khara khara du ai dum mayam da panjarake ngasi si sajibu tha gi maru oiba kari kari lei habdu khangmina bagi tanja du matang ikoi lomina si ngasi gi video si da yam ten tak na thamjage ko sangjaro miyeng tamina si subscribe the view, please. For a mamadudi, Kuki, Sajibu Tase, Sigi Maru Bakarasi, Kari Kari Lay have a do, then Takna, Tamjarakadum, coming a Vigitan Zadong, a city on the Lumina Setare. Ahan said, Sajibu Tasigi Oina Digo, no mighty meet the Pope for meeting Oina. Hariba Magi Mapuk no meet to that Nupanopi, Hamdin Naba, later day. Punsi tian ba oi haduna ipai pusing thambiramba sana kanglondo gi matong ina thamjabani aduga hariba sajibu thasida sajibu thasibu pokpo thasi su khoi thang mutangai fade bite mo oina phairi pilen hei koi thagi mapok numita pongni jabase mahi yamna chawgane ba habedi nomaji numit ka ki wana te ko magi adi sajibu thada pokmi singi oina Mapuk numit ke momom dilerang gani hariba mapuk numit singdugi oina mapuk numit tugi magi numit tugi oina numit tu da thongni jabase yamna mahi chawi hetare duga sajibu thada sahi daba polam si koi khangbadam tangai phade karigumba hariba singji sarorgana kari oi habase amangai gi ahalamon singna thasanramba singdo amjage hetare sajibu thada lafu tharos amati punil hariba Ambising se sahidab oi hai karigum sab targati mit narakpa ya aduga phambi sokwa kusu senghandaba maksalakpa oi hainana thambirami aduga sajibu thada akhoigi lei chinmase lei chilheidaba su lei phunil mapal hariba lei se chilheidaba oi ganeba karigumba masisilre haiba targati khoido setba oi hai aduga thasi maikai se sajibu thagi thasi maikai chu khangbu yam tangai phate singkhai habasini singkhai maikai se thasi maikai ni karigomba thasi maikai sida thabak chatle haina chatluba taragadi mayok naba numita yamna khudong thiban nangi hai aduga tanaba numisi khoi khangba tangai phate sajibu thagi ona tanaba numisi nomaijing nithokaba tanaba oi aduga Hariba tanaba namisida sajibu thagi oina pokpa singi oina di khoigi oijaba mangjaba aduga masigi damak attabak phone leiba taragadi laida kai khuna laitau thadok su yadaba laida kurumjaba nojaba su yadaba khara wabu oi haitare adubu usil tawbu yaba lambi amadi lei serau numita habidi sajibu thagi oina ko Terabu numita magi mapokki usil pambida usil lahurabadi sahi supa unsi sangna satpa oi asumna sajibu thasida ekhoina khangba yaba maru oiba kharasi tentakna thamjabani yamna sangna de lei ai maru oiba khara khangasabani yumgi aruba thaba khara leibina maram oraga video se mapung phana semjabagi tanjadudi adi sajibu thagi ona khwaidagi marubi am sangna lagadobududi mathangi video da somo ai thamjarake sumna sajibu thagi khara khangba yaba khangminaba si wafam khara sikak thamjage
ꯑꯗꯨꯅ ꯃꯊꯪꯒꯤ ꯀꯥꯂꯦꯟ ꯊꯥꯗꯁꯨ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯃꯔꯨꯑꯣꯏꯕ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯉꯥꯏꯃꯤꯟꯅꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯗ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯔ ꯊꯥꯖꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯆꯨꯝꯊꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯗꯨꯃꯛꯄꯨ ꯑꯃꯨꯛꯀ ꯁꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ